ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 22 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯝ ꯇꯔꯥꯅ ꯄꯨꯔꯛꯄ ꯃꯆꯥꯅꯤ꯫ ꯃꯆꯥꯒꯤ ꯂꯤꯆꯠ, ꯃꯆꯥꯒꯤ ꯃꯒꯨꯟ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯃꯤ꯫ ꯁꯥꯎꯈ꯭ꯔꯕꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ꯫ ꯁꯤꯡꯅꯕ ꯍꯧꯔꯕꯗꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯤ ꯃꯃꯥ ꯑꯣꯏꯕꯤꯅꯤ꯫ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯈꯪꯗꯁꯥ ꯅꯠꯇꯁꯥ ꯂꯩꯍꯟꯕꯤꯕꯅꯤ ꯊꯥꯖꯕꯒꯤ ꯃꯔꯤ ꯑꯃꯅ꯫ ꯃꯆꯥꯅ ꯌꯥꯔꯣꯏ ꯌꯥꯎꯅ ꯌꯥꯈꯤꯗ꯭ꯔꯕꯗꯤ ꯐꯅ ꯊꯥꯖꯅꯕ ꯂꯩꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯕ ꯂꯩꯃ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯣꯏꯒꯤ ꯄꯨꯟꯁꯤ ꯏꯖꯠ ꯌꯥꯎꯗꯕ ꯃꯒꯨꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯩꯃ ꯀꯔꯤ ꯇꯧꯒꯅꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯁꯥꯎꯅ ꯀꯞꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯗꯦꯃꯤꯀꯥꯅ ꯂꯩꯃꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ꯫ ꯏꯅꯥꯎ, ꯃꯣꯏ ꯅꯨꯄꯥꯁꯤꯡꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ꯫ ꯊꯣꯏꯕꯁꯦ ꯄꯥꯛꯅ ꯅꯦꯝꯊꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯂꯩꯃ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ꯫ ꯌꯥꯔꯔꯣꯏ ꯏꯆꯦꯝꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯃꯥ ꯑꯩꯅ ꯃꯥꯕꯨ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯣꯏꯔꯔꯣꯏ꯫ ꯂꯩꯃ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ꯫ ꯗꯦꯃꯤꯀꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯔꯅꯥꯞꯄꯨ ꯀꯅꯥꯅꯣ ꯈꯪꯂꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯊꯧꯉꯝ ꯑꯃꯗꯤ ꯑꯔꯅꯥꯞ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ ꯂꯩꯃꯅ ꯃꯣꯏ ꯄꯥꯎꯒꯤ ꯏꯖꯠ ꯂꯣꯏꯔꯦ ꯏꯆꯦꯝꯁꯦ꯫ ꯑꯩꯒꯤ ꯏꯆꯥ ꯀꯅꯥꯒꯤ ꯋꯥꯁꯨ ꯇꯥꯔꯔꯣꯏ꯫ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯜꯂꯥꯟꯈ꯭ꯔꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯏꯆꯦꯝꯁꯦ꯫ ꯂꯩꯃ ꯕꯤꯖꯣꯏꯒꯤ ꯈꯟꯕꯗ ꯄꯥꯈꯠꯇꯕꯁꯨ ꯉꯝꯗꯦ꯫ ꯑꯦꯂꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯇꯝꯁꯤꯒꯤ ꯌꯛꯂꯥꯎꯕ ꯏꯃꯨꯡꯅꯤ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ, ꯅꯣꯂꯨꯛꯄ ꯍꯩꯇꯕ ꯏꯃꯨꯡꯅꯤ꯫ ꯃꯗꯨꯃꯛꯅ ꯂꯩꯃꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯑꯍꯜ ꯆꯪꯗꯨꯅ ꯃꯪꯒꯣꯜ ꯀꯥꯔꯕꯁꯨ ꯅꯠꯇꯦ꯫ ꯆꯤꯟꯗ ꯑꯗꯨꯛ ꯄꯪꯍꯥꯏ ꯍꯥꯏꯖꯕꯅꯦ꯫ ꯑꯍꯜ ꯃꯁꯦꯟꯒꯤ ꯋꯥꯅ ꯍꯦꯛꯇ ꯆꯠꯅꯕ ꯌꯥꯕ꯭ꯔꯥꯅꯦ? ꯌꯥꯗꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯑꯃ ꯍꯥꯏ ꯑꯉꯥꯡꯁꯤꯡ ꯑꯃ ꯇꯧꯔꯛꯂꯤꯕꯁꯦ? ꯃꯗꯨꯅ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯁꯤꯗ ꯏꯖꯠ ꯁꯣꯛꯐꯝ ꯂꯩꯇꯦꯀꯣ꯫ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯌꯥꯅꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯊꯣꯏꯕꯅ ꯋꯥꯈꯜ ꯍꯣꯡꯕꯅꯤ ꯍꯥꯏꯔꯕꯗꯤꯅꯦ, ꯍꯣꯏ ꯈꯔꯗꯤ ꯏꯀꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦꯗꯅ꯫ ꯊꯣꯏꯕꯒ ꯑꯦꯂꯤꯅꯥꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯋꯥ ꯆꯥꯎꯊꯣꯛꯅꯕꯁꯤ ꯅꯪꯒꯨꯝꯁꯤꯀꯣ꯫ ꯏꯆꯦꯝꯁꯦ, ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯍꯥꯏꯕ ꯏꯜꯂꯤꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯇꯥꯔꯛꯏꯅꯦ꯫ ꯁꯤꯗꯤꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯦ ꯗꯥꯏꯇꯗꯨ ꯃꯁꯥꯅ ꯂꯧꯖꯕꯅꯤ꯫ ꯍꯥꯏꯕ ꯏꯟꯕ ꯏꯟꯗꯕ ꯍꯥꯏꯅ ꯂꯩꯇꯦ꯫ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯃꯁꯥꯅ ꯁꯦꯝꯖꯕꯗꯅꯦ ꯀꯅꯥꯒꯤꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯏꯅꯥꯎ, ꯅꯪꯁꯨ ꯑꯩꯁꯨ ꯃꯤꯅꯤ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏꯀꯣ꯫ ꯑꯣꯏꯁꯣꯏ ꯊꯣꯛꯂꯣꯏ꯫ ꯏꯆꯦꯝꯁꯦ, ꯋꯥꯁꯦ ꯑꯃꯁꯨ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯏꯕꯥꯅꯤꯅ ꯂꯣꯏꯁꯤꯟꯁꯤ꯫ ꯊꯣꯏꯕꯕꯨꯁꯨ ꯊꯦꯝꯁꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯇꯝ ꯈꯔꯗꯤ ꯌꯦꯠꯂꯒꯨꯝꯁꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯊꯣꯏꯕꯅ ꯁꯥꯎꯕ ꯌꯥꯕ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒꯨꯝꯁꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯂꯥꯟ ꯁꯣꯛꯅꯔꯤ꯫ ꯑꯔꯅꯥꯞꯄꯨ ꯄꯥꯝꯕꯒꯤ ꯏꯆꯦꯜꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯦꯞꯇꯅ ꯏꯆꯦꯜ ꯅꯥꯏꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯔꯅꯥꯞꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯛ ꯆꯛ ꯊꯤꯜꯂꯛꯄꯒꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ ꯍꯦꯜꯂꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯇꯧꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯔꯅꯥꯞ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯉꯁꯤ ꯑꯔꯅꯥꯞꯀꯤ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯑꯁꯥꯎꯕ ꯃꯔꯛꯇ ꯑꯦꯂꯤꯅꯥꯅ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯏꯔꯥꯡ ꯁꯥꯒꯠꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯔꯅꯥꯞ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ꯫ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯈꯤꯅꯤ꯫ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯥ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯤ꯫ ꯃꯣꯆꯥꯅ ꯇꯥꯆꯧꯕꯥꯎ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ? ꯃꯊꯛꯇ ꯃꯤꯔꯔ ꯈꯔ ꯆꯥꯏꯍꯧꯕꯅꯤ꯫ ꯑꯗꯨ ꯀꯅꯥ ꯀꯅꯥ ꯂꯩꯈꯤꯒꯦ? ꯑꯝꯇ ꯁꯤꯟꯅꯗꯨꯅ ꯈꯔ ꯂꯣꯏꯁꯤꯟꯍꯜꯂꯨꯕ꯫ ꯍꯣꯏ꯫ ꯁꯤꯗ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯍꯣꯏ꯫ ꯕꯦꯟꯗꯤꯌꯥ ꯐꯥꯏꯜ ꯑꯃ ꯄꯨꯗꯨꯅ ꯑꯔꯅꯥꯞꯀꯤ ꯔꯨꯝꯗ ꯆꯠꯅꯕ ꯀꯥꯔꯛꯄꯅꯤ꯫ ꯃꯣꯆꯥꯅ, ꯀꯥꯏꯗꯅꯣ? ꯁꯥꯔꯒꯤ ꯔꯨꯝꯗꯔꯥ? ꯑꯧ, ꯃꯥꯅꯦ꯫ ꯃꯣꯆꯥ ꯃꯈꯨꯠꯀ ꯇꯤꯡꯊꯣꯛꯂꯗꯨꯅ, ꯀꯗꯥꯏ? ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯌꯦꯡꯉꯒꯦ꯫ ꯕꯦꯟꯗꯤꯌꯥ ꯃꯣꯆꯥꯗ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯔꯛꯑꯣꯅꯦ꯫ ꯁꯥꯔꯒꯤ ꯁꯥꯏꯟ꯫ ꯑꯩ ꯈꯪꯉꯤ, ꯄꯤꯔꯛꯑꯣ ꯁꯤꯗ꯫ ꯕꯦꯟꯗꯤꯌꯥ ꯐꯥꯏꯜꯗꯣ ꯃꯣꯆꯥꯗ ꯄꯤꯔꯛꯂꯤ꯫
ꯃꯆꯥꯅꯨꯄꯤ ꯁꯥꯏꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯄꯤꯔꯛꯂꯤ꯫ ꯃꯤꯡꯗꯣ ꯕꯤꯟꯗ꯭ꯌꯥ ꯍꯥꯏꯕꯅꯤꯀꯣ? ꯍꯣꯏ ꯁꯥꯔ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯕꯤꯟꯗ꯭ꯌꯥ ꯃꯆꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯃꯆꯥ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯏꯁ ꯂꯥꯂꯛꯁꯤꯗ ꯀꯥꯏꯗ ꯅꯣꯛꯐꯤꯅꯣ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯊꯧꯉꯝꯅ ꯊꯩꯕ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯐꯕ ꯈꯛ ꯑꯣꯏꯔꯤꯗ꯫ ꯌꯥꯃꯨꯡꯆꯧ ꯑꯩ ꯊꯜꯂꯩꯒꯦ꯫ ꯊꯩꯕ ꯅꯪꯅ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯕꯗꯣ ꯇꯧꯒꯅꯨ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯅ ꯄꯥꯝꯕꯗꯣ ꯁꯤꯅꯤ ꯍꯥꯏꯌꯨ, ꯑꯐ ꯐꯠꯇ ꯇꯥꯟꯅꯁꯤꯅ꯫ ꯅꯪꯗꯤ ꯌꯥꯗꯦꯅꯦ, ꯅꯊꯟꯗꯒꯤ ꯀꯣꯛꯇ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯐꯕꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩꯒ ꯃꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ? ꯊꯣꯏꯕ ꯍꯥꯏꯌꯨꯅꯦ, ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯃꯤꯒꯤ ꯏꯖꯠꯀ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯏ? ꯌꯥꯝꯕꯨꯡꯆꯧ ꯀꯔꯝꯕꯅ ꯍꯦꯟꯒꯦ? ꯑꯅꯤꯃꯛ ꯂꯨꯏꯅꯤ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯗꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯏ ꯑꯩꯈꯣꯏꯗꯗꯤ꯫ ꯑꯔꯅꯥꯞ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯛꯂꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕꯁꯨ ꯌꯥꯎꯔꯅꯤ꯫ ꯊꯣꯏꯕ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯀꯣ꯫ ꯑꯣꯐꯤꯁꯀꯤꯅ ꯃꯔꯣꯜ ꯑꯃ, ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯄꯥꯎꯡꯆꯥ ꯇꯥꯔꯗꯤꯅꯦ ꯀꯌꯥꯝ ꯃꯊꯥ ꯁꯥꯅꯤ? ꯑꯔꯅꯥꯞ ꯈꯨꯝꯗꯦ, ꯃꯈꯣꯡ ꯀꯔꯟ ꯆꯠꯇꯨꯅ ꯁꯤꯡꯒꯜ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤ꯫ ꯏꯟꯗꯣꯟꯁꯤꯃꯛꯅ ꯀꯔꯝꯅ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯍꯥꯟꯅ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯔꯝꯗꯦꯕ꯫ ꯋꯥꯁꯦ ꯑꯔꯦꯝꯕꯗ ꯌꯥꯝꯅ ꯍꯜꯂꯤ꯫ ꯑꯉꯥꯡꯗꯨ ꯃꯔꯥ ꯂꯩꯇꯅ ꯐꯨꯕꯤꯔꯦꯗꯅ꯫ ꯑꯔꯅꯥꯞ ꯈꯨꯝꯗꯦ, ꯌꯦꯡꯈꯤꯕ ꯑꯃꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯗꯨꯃꯛ ꯂꯩ꯫ ꯑꯃꯁꯨ ꯏꯀꯥꯏ ꯀꯥꯏꯅꯍꯟꯗꯣꯔꯤ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯅꯁꯨꯅꯦ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯜꯂꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯉꯥꯡꯗꯣ ꯐꯖꯐꯝ ꯂꯩꯍꯟꯗ꯭ꯔꯦ꯫ ꯊꯧꯉꯝꯅ ꯑꯃꯁꯨ ꯍꯥꯏꯔꯤꯕꯁꯤ ꯇꯤꯅꯥ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯨ ꯃꯃꯥꯅ ꯍꯧꯗꯣꯛꯂꯨꯕ ꯑꯗꯨꯅꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯧꯔꯤ, ꯐꯖꯐꯝꯁꯨ ꯂꯩꯇ꯭ꯔꯤ꯫ ꯐꯔꯦꯁꯦ, ꯈꯟꯅꯁꯦ, ꯀꯔꯤꯅ ꯐꯒꯦ ꯍꯥꯏꯕꯗꯣ꯫ ꯊꯧꯉꯝ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯤ, ꯋꯥꯈꯜꯗꯨꯗꯁꯨ ꯈꯟꯖꯩ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯇꯤ ꯌꯨꯝ ꯑꯃꯠꯇꯗ ꯃꯧ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯑꯃꯗꯤ ꯊꯃꯣꯏ ꯀꯥꯏꯔꯅꯤ꯫ ꯍꯣꯏꯗ, ꯃꯄꯨꯅ ꯉꯥꯛꯇꯪꯕꯤꯔꯝꯗꯨꯗꯤ ꯀꯔꯤꯗꯨ ꯎꯄꯥꯏ ꯂꯩ? ꯁꯣꯝꯗꯅ ꯃꯦꯝꯇꯣꯟ ꯊꯣꯏꯕꯤꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯋꯥꯔꯧꯈ꯭ꯔꯦ ꯑꯗꯨꯛ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯛꯄ, ꯋꯥꯔꯛꯄ ꯇꯥꯔꯛꯇꯕꯤ ꯃꯆꯥꯅꯨꯄꯤꯕꯨ꯫ ꯃꯥꯕꯨ ꯆꯩꯔꯝ ꯅꯥꯏꯅ ꯐꯨꯔꯨꯔꯕꯁꯨ, ꯆꯩꯅꯥ ꯀꯌꯥ ꯐꯪꯂꯕꯁꯨ ꯆꯤꯟꯅ ꯊꯣꯛꯅ ꯉꯥꯡꯕ ꯆꯩꯕ ꯑꯗꯨꯅ ꯊꯃꯣꯏꯗꯗꯤ ꯃꯩꯆꯥꯛ ꯈꯔꯗꯤ ꯍꯟꯊꯕꯅꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ, ꯅꯥꯊꯩꯕ ꯃꯇꯧ ꯑꯗꯨꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯃꯣꯏꯗꯨꯗꯗꯤ ꯆꯩꯐꯝ ꯂꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯃꯦꯝꯇꯣꯟꯅ ꯊꯧꯕꯥꯜꯅꯅꯦꯗ ꯐꯣꯟ ꯇꯧ꯫ ꯏꯅꯦꯒꯤ ꯅꯝꯕꯔꯗꯣ ꯐꯣꯟ ꯌꯥꯈꯤꯗ꯭ꯔꯦꯅ ꯆꯠꯇꯕꯅꯤ꯫ ꯁꯅꯥꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯥ? ꯁꯅꯥꯒꯤ ꯅꯝꯕꯔꯕꯨꯗꯤ ꯌꯥꯎꯔꯝꯒꯅꯤ ꯏꯃꯥ꯫ ꯑꯝꯇ ꯇꯧꯔꯛꯑꯣ꯫ ꯏꯃꯥ, ꯄꯤꯁꯦ ꯔꯤꯡ ꯆꯠꯂꯦ꯫ ꯍꯜꯂꯣ ꯆꯦ? ꯁꯅꯥꯔꯥ? ꯑꯧ ꯅꯦꯅꯦ ꯑꯩꯅꯦ꯫ ꯃꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯅꯦꯅꯦ ꯃꯃꯥꯗꯣ ꯃꯔꯨꯞ ꯇꯤꯟꯅꯕꯒꯤ ꯆꯠꯈꯤꯕꯅꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯣ? ꯃꯔꯨꯞ ꯅꯠꯇꯦ, ꯃꯤ ꯀ꯭ꯂꯕꯀꯤ ꯃꯤꯇꯤꯡ ꯇꯧꯕꯒꯤꯅꯦꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯁꯅꯥꯒꯤ ꯃꯧꯄ꯭ꯋꯥꯗꯨꯅ ꯅꯥꯀꯟꯗꯒꯤ ꯈꯨꯝꯂꯛꯄꯅꯤ꯫ ꯃꯦꯝꯇꯣꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯍꯦ ꯐꯔꯦ, ꯅꯃꯥꯗꯣ ꯊꯦꯡꯅꯗꯦꯅꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅꯅꯦ ꯏꯅꯦꯗ ꯐꯣꯟ ꯑꯝꯇ ꯇꯧꯍꯜꯂꯣ, ꯑꯔꯨꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ꯫ ꯍꯣꯏ ꯅꯦꯅꯦ, ꯇꯧꯍꯜꯂꯛꯀꯦ꯫ ꯅꯣꯏꯗꯤ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯅꯔꯕꯣ? ꯆꯥꯔꯦ ꯅꯦꯅꯦ꯫ ꯑꯇꯣꯟ ꯅꯕꯥꯅꯤꯗꯪ ꯂꯩꯔꯤꯕꯗꯨꯅ? ꯍꯣꯏ ꯃꯥꯅꯦ ꯅꯦꯅꯦ꯫ ꯅꯪ ꯕꯕꯥꯒꯤ ꯄꯥꯎꯒ ꯐꯥꯎꯅꯕ꯭ꯔꯣ? ꯐꯥꯎꯅꯩꯌꯦ ꯅꯦꯅꯦ, ꯉꯁꯥꯏꯗꯁꯨ ꯇꯧꯔꯛꯑꯝꯃꯤ꯫ ꯀꯨꯏꯔꯦꯅꯦ ꯏꯅꯦꯒꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ꯫ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯑꯅꯧꯕ ꯁꯤꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯨꯗꯅꯦ ꯁꯦꯞ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯊꯧꯒ ꯆꯤꯟꯕꯒ ꯄꯥꯛꯅ ꯇꯧꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦꯗ꯫ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ 5-6ꯂꯛꯀꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ꯫ ꯍꯣ, ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ, ꯃꯥꯁꯨ ꯇꯪꯖꯥ ꯐꯪꯗꯗꯅ ꯑꯣꯏꯔꯤꯅꯦ꯫ ꯁꯥꯎꯗꯦꯗ ꯅꯦꯅꯦ꯫ ꯅꯦꯅꯦ ꯕꯤꯆꯥ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯃꯈꯣꯟ ꯇꯥꯗꯦ꯫ ꯏꯅꯝꯃ ꯍꯣꯏꯗꯤ? ꯕꯤꯆꯥꯕꯨꯗꯤ ꯇꯨꯝꯈ꯭ꯔꯦ, ꯅꯅꯝꯃꯗꯤ ꯐꯤ ꯁꯥꯔꯤ꯫ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯁꯤꯅꯥꯏꯗ, ꯃꯃꯥꯗ ꯅꯣꯡꯇ ꯆꯠꯁꯦꯅ ꯍꯥꯏꯕꯅꯦ, ꯃꯥꯁꯨ ꯃꯊꯧꯒ ꯆꯤꯜꯂꯦ ꯍꯦꯛꯇ ꯁꯪꯗꯦ꯫ ꯅꯪꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗꯣ ꯂꯣꯏꯔꯕ꯭ꯔꯥ? ꯃꯈꯥ ꯆꯠꯂꯔꯣꯏꯗꯕ꯭ꯔꯥ? ꯂꯣꯏꯔꯦ ꯅꯦꯅꯦ, ꯃꯈꯥꯗꯤ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯒꯦ, ꯆꯠꯂꯔꯣꯏꯌꯦ꯫ ꯐꯔꯦ, ꯏꯅꯦꯁꯨ ꯊꯝꯂꯒꯦꯀꯣ, ꯐꯖꯅ ꯂꯩꯌꯨ, ꯅꯃꯥꯗ ꯐꯣꯟꯗꯣ ꯇꯧꯍꯜꯂꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯍꯣꯏ ꯀꯥꯎꯔꯣꯏꯌꯦ ꯅꯦꯅꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯇꯤꯅꯥꯅ ꯏꯃꯥ, ꯏꯅꯦꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ? ꯁ꯭ꯀꯨꯜ ꯀꯥꯒꯗꯕ ꯊꯥ 2ꯁꯨ ꯋꯥꯠꯂꯤꯕꯅꯤꯅ ꯅꯅꯦꯒꯤ ꯃꯅꯥꯛꯇꯅꯦ ꯍꯌꯦꯡꯃꯛ ꯊꯤꯟꯈ꯭ꯔꯁꯤ꯫ ꯀꯣꯟꯅꯒꯤꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯃꯥ ꯁꯤꯗ ꯊꯝꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯕꯤꯆꯥꯅ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯥꯅ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ꯭ꯔꯥ ꯃꯥ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯃꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯊꯩꯕꯤꯁꯨ ꯇꯥꯔꯤꯕꯅꯤ꯫
ꯃꯃꯥꯒ ꯃꯆꯦꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯆꯠꯅꯤꯡꯗꯕꯁꯨ ꯐꯥꯎꯔꯨꯗꯦ, ꯃꯔꯝꯗꯤ ꯃꯥ ꯇꯁꯦꯡꯅ ꯑꯔꯅꯕꯄꯨ ꯌꯦꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯅ ꯍꯦꯟꯅ ꯐꯔꯦꯗ, ꯃꯥꯎꯗꯣꯏ ꯁꯔꯨꯛ ꯂꯩꯈ꯭ꯔꯒꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ, ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯖꯒꯦ꯫ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ, ꯑꯩꯕꯨ ꯑꯣꯠꯄ ꯂꯥꯛꯄꯅꯤ, ꯃꯥꯒꯤ ꯃꯔꯝꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯆꯍꯤ ꯆꯥꯔꯤꯕ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯧꯗ꯭ꯔꯤꯕ, ꯃꯥ ꯌꯥꯝ ꯐꯠꯇꯦ꯫ ꯊꯣꯏꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯝꯇꯁꯨ ꯂꯥꯟꯗꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩ ꯀꯞꯍꯜꯂꯤ, ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯐꯨꯍꯜꯂꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯣ ꯊꯥꯗꯣꯛꯂꯒ ꯈꯠꯅꯕ ꯍꯧꯔꯒ ꯍꯦꯛꯇ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯤ꯫ ꯑꯩ ꯈꯪꯉꯤ, ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯩꯕꯨ ꯐꯨꯅꯕ, ꯆꯩꯅꯕ, ꯑꯩꯕꯨ ꯑꯣꯠꯅꯕ ꯇꯧꯁꯤꯟꯅꯩꯅꯦꯕ, ꯃꯥ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯍꯤꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯦ, ꯊꯦꯡꯅ ꯊꯦꯡꯅꯒ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯂꯤ, ꯑꯁꯥꯎꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯃꯨꯛ ꯐꯨꯕꯤꯔꯝꯗꯣꯏꯔꯣ? ꯆꯩꯔꯝꯒꯗ꯭ꯔꯥ? ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯁꯤ ꯅꯪꯕꯨ ꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯗꯣꯏꯔꯣ? ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ, ꯑꯁꯥꯎꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯁꯨ ꯃꯈꯣꯏꯅꯅꯤ, ꯃꯁꯤꯗ ꯅꯪꯁꯨ ꯑꯩꯁꯨ ꯏꯔꯥꯜ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕ ꯐꯥꯎꯖꯔꯝꯗꯕ ꯊꯃꯣꯏꯅꯤ, ꯅꯝꯗꯨꯅ ꯐꯥꯎꯍꯟꯈꯤꯕꯅꯤ, ꯑꯩ ꯂꯥꯟꯗꯦ꯫ ꯃꯃꯤꯠ ꯏ ꯀꯥꯅ ꯈꯨꯗꯨꯝ ꯇꯥꯁꯦꯅ ꯈꯥꯡꯂꯤ꯫ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯝꯗꯕ ꯊꯣꯛꯂꯕꯁꯨ ꯅꯪꯕꯨꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯆꯤꯡꯅꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯆꯤꯝꯕꯥꯜ ꯐꯩꯅ ꯅꯣꯡꯂꯛꯂꯤ, ꯁꯥꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛꯅꯤ꯫ ꯏꯃꯥꯁꯦ, ꯅꯆꯥꯅꯗꯤ ꯑꯗꯨꯛ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯌꯥꯝ ꯊꯤꯅ ꯍꯣꯠꯅꯔꯝꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯑꯔꯅꯕꯀꯤ ꯈꯨꯕꯥꯛꯅꯨꯡꯗ ꯂꯩꯒꯗꯕꯅꯤ, ꯑꯩꯅ ꯉꯥꯛꯁꯦꯟꯒꯅꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯤ, ꯑꯊꯦꯡꯕꯗꯨꯗ ꯃꯈꯣꯡꯅ ꯊꯣꯔꯛꯂꯤ꯫ ꯒꯦꯠ ꯍꯥꯡꯕ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯔꯅꯕ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯁꯥꯔ, ꯂꯣꯟꯁꯤꯜꯂꯝꯒꯅꯨ꯫ ꯅꯨꯄꯥꯗꯣ ꯑꯗꯨꯃꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯇ ꯇꯧꯕ ꯅꯠꯇꯦ, ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯉꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯪ ꯃꯈꯣꯡꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯡꯌꯥꯏ ꯃꯇꯨꯡ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯇꯨꯝꯂꯝꯒꯗ꯭ꯔꯅꯤ ꯃꯥꯕꯣ? ꯀꯞꯂꯝꯗꯣꯏꯔꯥ? ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯇꯞꯅ, ꯊꯣꯏꯕꯤ, ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯅ ꯀꯧꯕꯅꯤ, ꯆꯤꯡꯂꯦꯝꯅ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯀꯧꯈꯤꯗ꯭ꯔꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯅ ꯊꯟꯍꯟꯕꯤꯔꯕ꯭ꯔꯥ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯕꯗꯤ? ꯅꯪ ꯁꯥꯎꯒꯅꯨ, ꯋꯥꯔꯧꯒꯅꯨ, ꯑꯩ ꯅꯐꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯑꯃꯨꯛ ꯍꯟꯗꯣꯛꯎ ꯍꯥꯏꯔꯛꯑꯅꯨ, ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯔꯨꯏ, ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯨ ꯌꯥꯍꯜꯂꯔꯣꯏ꯫ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯣꯏꯔꯤꯕ, ꯑꯣꯏꯔꯛꯀꯗꯧꯕ ꯑꯩ ꯄꯨꯝꯕ ꯚꯥꯞ ꯇꯥꯕ ꯉꯝꯃꯤ꯫ ꯇꯞꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯃꯉꯥꯎ ꯊꯤꯗ꯭ꯔꯣ? ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯍꯤꯆꯤꯟꯗꯨꯅ ꯆꯪꯂꯛꯄ ꯉꯝꯈꯤꯕꯤ ꯅꯊꯟ ꯈꯛꯇꯅꯤ ꯃꯥꯂꯦꯝꯁꯤꯗ꯫ ꯀꯔꯝꯅ ꯑꯩꯅ ꯇꯔꯥꯏ ꯇꯔꯥꯏ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ? ꯁꯛꯐꯝꯗ ꯍꯥꯟꯅꯒꯨꯝ ꯃꯣꯡꯍꯥꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯊꯕꯥꯛ ꯊꯃꯣꯏ ꯃꯄꯥꯗꯨꯗ ꯊꯝꯂꯗꯨꯅ, ꯁꯤꯗ ꯅꯥꯕ ꯐꯥꯎꯏ꯫ ꯅꯪꯅ ꯉꯁꯥꯏ ꯀꯞꯅ ꯀꯞꯅ ꯄꯥꯎ ꯇꯝꯕꯗꯣ, ꯑꯩꯕꯨ ꯁꯥꯎꯕꯗꯣ, ꯇꯨ ꯁꯤꯗ ꯌꯥꯝꯕꯨꯡꯒꯤꯁꯤꯗ ꯆꯩꯅꯥ ꯐꯥꯎꯏ꯫ ꯉꯁꯥꯏꯁꯨ, ꯍꯧꯖꯤꯛꯁꯨ, ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯅꯥꯕ ꯐꯥꯎꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯔꯤꯇꯥꯅ ꯊꯣꯏꯕꯤꯕꯨ ꯊꯧꯕꯥꯜꯗ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯖꯤꯇꯦꯅ, ꯃꯥꯒꯤ ꯃꯐꯤ ꯃꯔꯤꯜꯗꯣ ꯈꯔ ꯍꯥꯞꯄꯤꯔꯕ꯭ꯔꯥ? ꯈꯔꯕꯨꯗꯤ ꯍꯥꯞꯄꯤ꯫ ꯕꯤꯅꯥꯗ ꯐꯖꯅ ꯁꯤꯟꯅꯔꯝꯃꯨꯀꯣ, ꯃꯥꯒꯤ ꯃꯉꯥꯎ ꯈꯨꯊꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯇꯧꯔꯨꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯕꯤꯆꯥꯒꯤ ꯃꯒꯨꯟ꯫ ꯐꯅ ꯐꯅꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯖꯔꯁꯅꯨꯗ꯫ ꯊꯥꯒꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤꯅ ꯍꯥꯏ? ꯃꯊꯪ ꯊꯥꯗ ꯊꯕꯛ ꯈꯔ ꯀꯣꯝꯂꯗꯤ ꯊꯣꯛꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯥꯅ ꯉꯁꯥꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯝꯂꯛꯄꯅꯤ꯫ ꯂꯣꯏꯁꯤꯜꯂꯨ, ꯆꯥꯒꯦꯁꯤꯡꯗꯤ ꯑꯥꯗ ꯍꯥꯞꯄꯝꯃꯣꯅ ꯍꯥꯏꯈ꯭ꯔꯕ? ꯁꯅꯥꯅ ꯍꯥꯞꯄꯦꯅ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯑꯣꯍꯣ, ꯐꯔꯦ ꯐꯔꯦ꯫ ꯊꯣꯏꯕꯤ ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯁꯤꯜꯂꯤꯕ ꯇꯧꯔꯤꯕ ꯀꯌꯥꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯌꯥꯅꯤꯡꯉꯦ ꯌꯥꯅꯤꯡꯗꯦ, ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯌꯦꯠꯂꯨꯗꯦ꯫ ꯍꯥꯏꯕ ꯏꯟꯕꯤ ꯑꯃꯒꯨꯝ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯔꯤ꯫ ꯔꯤꯇꯥꯅ, ꯕꯤꯆꯥ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ?
Imasu loiri thongna ba tawsira Theibi manamada karigumma amadi hainingli madawadu khangladuna Rita na nangbu kaidawrage kari hainingge Inama Janongi managdam da jatge phajatge thuna lage karigino ne imana thingine hairane aina kem hairamdana chatladi mayam nungararui thuna lauko phajatluro chalo Theibi sarangna chenthokri yamtona hai kadaidana bichana muchen khrisiba Janu hoidani kuiro oi phalaken hairambani chathoklamdai sira Ima kuiro oida nangdi loirabra loire ima Magi phiya ko bekse nangna khara paibiro ase hoi ima Janu da phamungda nakhoklaga kana tomle Theibina muk anirak hanna kawbani adu tade Janu gi masada nomduna hongdokli Janu so afinga phayoiduna phak hawgalle Beka kanano sigero Kona wari sarase ai chatlani Janu ngakna mamit khangsing singli kaida kaidawa Hawale ni hoida imana ithilani Janu wakhal nungaidana kaham kolektono khangde kemte haide Bani sanaminararoine layek basu chatlaroine Janu peri peri ga tawrakli Theibi su pukninga kharaga nungsibaga mapiga tarakli Nahani bani na nga phaba maphamdogi nakanda khelem hap sathorabani Ado hairanga sasut ka tawrakli aide kanaga lehogdoiba Theibi ga Janu ga do konsinaduna wawa kap thorakli lembi su tahan taha gidawrabanu haina majagi kandu da chansalakli haima nabani di gidawre ayugenda sida konsinaraga prem phukthari sina Ani do sasat ka thadongne ayam kapning yam wado somal Nangai laitadi kanaga tinane tinana ba kanham leirabri Bija kaidano chatpaga hainai siba Ima Theibi singa sidai oi thabal ne oi da laigradi adogi bu kapiba hayeng lakpada amuk unadoi sire Theibi peri peri ga tawaduna hayeng di kaisu lawa kuina lehani na hai lembi do nok laduna hoine kuina leirasu nangna halakpadane hanagum sanaba yaidana ani dugi maongdo nungsunung sire ingaw ngaw jabi anini amana tawsi hainkiba thabak khanthabagi matam leite tawbana hali Namit kharani akaknaba matam leitana Theibina chatlani hainbaduda animak thamoi sokbani nongmagi una haudabada leiba ngamnadaba anini lapnarani khanbada hena awaba moi halli lembina themduna Theibido Januga punna yumlomda lakli Janu agi thongal yorokpada Ritana lakbaga mapachana na thengnari lakpanai dinane ina malai ni lakmandrena ai haktale kawala bani lao lao Nabi machani dugi maithongdo kapdabagi mami ising sing na tari Haima namani di kapmina uraba ipompom kai isuk sukai Inama kaigino sida sum hense ibani mapanam da thokjararoiba yumdagi henjararoiba Hayengwai phawba sum leikidawna teda nongni nine machi sanana su uningi haibaduda chatpai wani ngasi chatluraga halo nongni ni dine leichara sanuko koiroida Janu pai leiti Nungaita chathaningda maithongi mangwaksena yengni subona lao parking phawbai ga thokrasi bija ngausina nuko Janu akhoi mung chalokige ko koiroida nongni ningi wani Hoi hazana leiramuko Janu da mapi mung tarakli peri peri haiduna mangaka nomli Theibi suma pi tarakli kapningba phajinaba hotnabagi chimbal ket jingna Ritana makot sambiduna thabol mai kai pangkhre Janu mapi khotnamna phatphatai thorakli pindana solakli Madogi bet nupaduna ni Theibi bo loi thabadongna yumda lehandribase thengnaba maphamdane makokle thugaira phadong ihang hangi base ai kamai leitona ba I karaida ahing tumin chatlaga magi bengse bomlong saloidone yeng Janu kam ngang duna lakpada lanchen baga lambi da thingnari Lanchen ba Janu gi matawduda kidore kap ngang na laide Janu lanchen ba da pendana pau jamlakli taton yengone se asigi beng tori se yam phatta bajani kupatta ma mabag yam phate kem talanda ba thobi bune moi mama gi chai gane chahali ni
ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯊꯝꯃꯔꯣꯏ ꯊꯧꯕꯥꯜꯗ ꯂꯩꯍꯟꯈ꯭ꯔꯅꯤꯅꯅꯦ ꯄꯨꯔ ꯆꯠꯈ꯭ꯔꯤꯕ ꯂꯟꯆꯦꯟꯕꯁꯨ ꯉꯛꯅ ꯀꯩꯕ ꯊꯣꯏꯕꯤꯅ ꯌꯥꯁꯨ ꯌꯥꯕꯤꯗꯕꯅꯤ ꯑꯗꯨꯒ ꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯑꯃꯒꯅꯦ ꯃꯣꯏꯒ ꯁꯤꯟꯅꯔꯒ ꯊꯣꯏꯕꯤ ꯐꯣꯛꯍꯜꯂꯤꯕ ꯀꯩꯅꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯣꯏꯒꯤ ꯕꯦꯡꯀꯤ ꯅꯨꯄꯥꯅꯦ ꯃꯁꯛꯀꯗꯤ ꯌꯥꯝ ꯐꯖꯕ ꯃꯁꯛ ꯌꯥꯝ ꯅꯥꯟꯕ ꯑꯗꯨꯒꯀꯣ ꯃꯀꯣꯛꯇꯤ ꯏꯆꯥꯛꯀ ꯆꯥꯛꯄ ꯍꯦꯔꯣꯗꯤ ꯑꯣꯏꯗꯕ ꯕꯦꯠ ꯑꯣꯏꯕ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯤ ꯊꯣꯏꯕꯤꯅꯁꯨ ꯌꯥꯕꯤꯗꯦ ꯃꯥꯕꯣꯛ ꯍꯣꯏꯗ ꯃꯣꯏꯒꯤ ꯃꯃꯥ ꯂꯥꯛꯑꯒꯅꯦ ꯃꯆꯥꯅꯨꯄꯥꯒ ꯊꯣꯏꯕꯤꯒ ꯀꯣꯏꯅꯩ ꯀꯥꯏ ꯍꯥꯏꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯕꯣꯛꯅ ꯊꯣꯏꯕꯤꯗꯣ ꯐꯨꯕꯤꯔꯤꯅꯤꯅꯦ ꯍꯥ ꯕꯤꯆꯥꯕꯣ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯍꯜꯂꯔꯣꯏꯅ ꯍꯥꯏ ꯇꯥꯇꯣ ꯊꯣꯏꯕꯤꯗꯣ ꯀꯨꯏꯅ ꯎꯅꯔꯔꯣꯏꯉꯣ ꯂꯟꯆꯦꯟꯕ ꯁꯛꯐꯝꯗꯣ ꯇꯧꯐꯝ ꯈꯪꯗꯕ ꯃꯒꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯈꯨꯝꯅꯤ ꯈꯪꯗ ꯉꯥꯏꯍꯥꯛꯇꯤ ꯏꯀꯥ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯗ ꯂꯩ ꯕꯤꯆꯥꯒꯕꯨ ꯀꯣꯏꯅꯕ꯭ꯔꯣ ꯅꯨꯄꯥꯗꯨꯕꯣ ꯃꯤꯅ ꯀꯣꯏꯅꯗꯦ ꯍꯥꯏꯔꯒ ꯇꯥꯇꯣ ꯑꯩꯅ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯌꯥꯝꯁꯦ ꯀꯩꯝ ꯇꯥꯍꯧꯗ꯭ꯔꯕꯣ ꯕꯤꯆꯥꯅ ꯃꯔꯥꯜꯁꯨ ꯂꯩꯇꯅ ꯀꯔꯤꯒꯤ ꯃꯕꯣꯛꯅ ꯃꯕꯨ ꯐꯨꯔꯤꯕ ꯃꯣꯏ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯅꯅꯦ ꯃꯤꯒꯤ ꯌꯨꯝꯗꯒ ꯂꯥꯛꯑꯒ ꯍꯥꯏꯔꯤꯅꯤꯅꯦ ꯑꯗꯨꯒꯤ ꯐꯨꯕ ꯇꯥꯕ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯏꯆꯜꯁꯤꯡꯁꯦ ꯈꯨꯟꯁꯤꯗ ꯂꯥꯛꯂꯒ ꯃꯣꯏꯅ ꯈꯣꯏꯊꯪꯖꯤꯜꯂꯛꯑꯕꯒ ꯂꯟꯆꯦꯟꯕꯒꯤ ꯁꯧꯔꯛꯇꯧꯕ ꯋꯥꯍꯩꯗꯨꯗ ꯇꯥꯇꯣꯟ ꯌꯥꯝ ꯐꯥꯎꯕꯅꯦ ꯐꯨꯗꯠꯂꯒ ꯐꯗꯧꯅꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯦ ꯊꯣꯏꯕꯤꯗꯅꯦ ꯑꯗꯨꯝ ꯀꯔꯦꯝꯅꯕꯅꯦ ꯌꯥꯔꯦ ꯆꯪꯉꯣ ꯌꯨꯝꯗ